Akaswani Imphal Ningthoukhongjam Suni na pau pajari. Naga taba mafamsingda United Naga Council UNC na kaukiba pungkun marigi shutdown na mausagi punsida akaiba pire. Aikhoigi none paumi agui kamai na hai none jila dasu shutdown na sida mausagi punsida akaiba pire. Dukan amasung kaithil sing thong hangnadre lambi de gari chatpagi chang nemle. Shutdown na si minungsi leitana nagagi miyoi taruk hatkibabu yaningdaba phongdoktuna ngasi ayuktagi satharakpane. Hauzik phawbada ban asina thoningdaba thokpagi pau laitri. Maragasida United Naga Council gi tirol amana hai sarkar ga yanaba puraktriba phawba asiba hakchang taru adu laukiror mara leiba miyoi sing atuba matamda phaduna chairak pinaba wafam yauna tongan wafam kara sarkar da dabi tauri. India Meteorological Imphal Center na hairi rajya sigi tongan bajila singda lagliba numit pangani asida akak araw yauna nong churaba yai. Imphal East, Imphal West, Thobal, Kakching, Jiribam, Bisnupur, Kangpokpi, Churachandpur amasung Fairjolda ngasi amasung hayeng akak araw yauna nong churaba yai hairi. Atay jila singdasu ngasidagi hauduna lagliba numit mangani asida akak araw yauna nong churagani. Pradhan Mantri Narendra Modi na hairi malem asida khaluda wafam kaya oirakpagi tanja asida bharana Thazaba amasung hotnaba kanbaga loinana lepa leitana chakhotpagi lambida manglomda sangsilakli. Nai Delhi Rashtrapati Bhavan da pangthokkiba 38 suba Niti Aayog ki Governing Council gi mifamda sababati oiraduna Sri Modi na hai Viksit Bharat uheningbagi sangsilagiba lebak asigi thaurangsing asi kendra amasung rajya sarkar ani punna hotnaminaduna mangphaunaba ngamalagani. Pradhan Mantri na hai tengbang pinaba wari sanaba amasung amaga tatok tasin taunabana lebak asigi manglansing adu mangphaunabagi lambida manglomda changsingani. Niti Aayog na masigidamak maruiba thaudang ama lauri mangna hai miyamda thabak phanganabagi tanja piba skill program sing pangthoktuna miyamda wakalon sing piba naha singda magun leba shiksha phanganduna lebak asibu chap manaba biding amada oiba lichingda semgatnaba thaurang sing paikhatli. Bharana tongan ba lebak singi free trade agreement sahi taunaduna puthokpagi chang hengathanduna pothok sing asi mapalamda thadongnabagi tanja amasu phangle. Railway Mantri Ashwini Vaishnaw na hari ngamkhigi lamdam singda sarkar asina amaga I pau phaunabagi khudong chaba hengathanduna thaurang kaya paikhatle. Mangna hai sarkar asina khudong chaba sing asi miyamda phanganabagi damak infrastructure sing fagathali. Joypur pangthokpa thauramada saruk yarduna mantri na hai Rajasthan ki ngamkhagi mandam singda leiriba miyoi singda hena khudong chaba phanganabagi damak ngasi Jaisalmer jila gi Ramgarda kilowatt kungi FM transmitter ama video conferencing gutang da hokdokre thaurang asina nghoida leba miyoi singda pau phanganbagi khudong chaba sing piragani. National Human Rights Commission na Andhra Pradesh ki Chief Secretary da Visakhapatnam gi steel plant leba Rashtriya Ispat Nigam Limited ta pom pokhaipaga mari leina miyoi nipan lekidaba thaudok adugi damak notice ama thakre. Commission asina thaudok adugi matangda sayolani gi manungda mapung phaba report ama piraknaba khangankre. Enforcement Directorate na Hyderabad amasung Telangana da Andhra Pradesh State Breweries Corporation Limited scam ga mari lenana tongan ba mafam manga da thibomgi tabak sathakre. Thibomgi tabak sathabadu da Enforcement Directorate ki miyoi singna seloina lupa lakh 9 mamalatang ba ghari ani atang bakari na chingba potlam sing phangle hairi. Civil Aviation Mantri Ram Mohan Naidu na Gujarat ki Vadodara dagi Varanahan boina saba Airbus C295 ki test flight ta tongba phangbada nungaiba phongdokre. Social media thagatba warol amada Sri Naidu na hai flight asina Bharat ki aerospace ki lamda kumang chakshunmagi mami adu tari flight asibu semgalakiba mipum khudingmak mantri na thagatba phongdokre. Micro small amasung medium enterprises mantraloi na hairi Pradhan Mantri Bishwakarma scheme gi makhada Divyangjan Bishwakarma artisans singbu yokhanabagi damak one station one product OSOP gi thaurang paikhalagani. Thaurang asigi makhada khangalaba railway station singda Divyangjan Bishwakarma artisans singna saba polam sing thamduna yolagani. SOP thaurang asina artisans singi pungning thogotuna makhoigi potok sing adu miyamda uhanba yonbagi khudong chaba phanganba amasung maduna makhoigi hingnabagi punsida tengbang piba ngamlagani. FIFA World Cup 2023 ngasi ihing nongyai matungdagi United States, Mexico amasung Canada da horagani tournament asi lebak umasi gi tongan ba sa 33 da pangthokani pauloi jare.